ꯉꯁꯤꯗꯤ ꯏꯃꯥꯟꯅꯕꯤꯁꯨ ꯀꯣꯏꯔꯛꯑꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯒ ꯑꯩꯒ ꯀꯥꯔꯕꯣꯅꯥꯔꯥ ꯆꯥꯒꯦ ꯇꯧꯕꯅꯤ ꯃꯥꯁꯨ ꯃꯃꯥꯡꯗ ꯆꯥꯈ꯭ꯔꯦ ꯑꯩꯅ ꯑꯃꯨꯛ ꯍꯟꯗꯛ ꯑꯃꯨꯔꯛ ꯇ꯭ꯔꯥꯏ ꯇꯧꯔꯦ ꯌꯥꯝꯁꯨ ꯍꯧꯔꯝꯃꯤ ꯃꯥꯁꯨ ꯑꯩꯈꯣꯏꯅꯤꯃꯛ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯥꯔꯕꯣꯅꯥꯔꯥꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯇꯤꯀꯥ ꯑꯦꯟ ꯇꯣꯛ ꯔꯦꯁꯇꯨꯔꯦꯟ ꯑꯅꯧꯕ ꯑꯃ ꯍꯥꯡꯕꯗꯣ ꯑꯗꯨꯒꯒꯤ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯈꯔ ꯇꯧꯔꯒ ꯃꯨꯛꯕꯥꯡ ꯃꯆꯥ ꯑꯃ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯁꯨꯝ ꯑꯩꯈꯣꯏꯅꯤ ꯀꯃꯥꯏꯅ ꯈꯪꯅꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯁꯨꯝ ꯋꯥꯔꯤꯁꯨ ꯁꯨꯝ ꯃꯆꯥ ꯑꯃ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯍꯧꯔꯁꯤ ꯃꯁꯂꯥꯁꯦ ꯍꯥꯞꯄꯒꯦꯀꯣ ꯑꯩꯗꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯆꯥꯖꯕꯅꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯔꯦ ꯁ꯭ꯄꯥꯏꯁꯤꯗꯨꯗꯤ ꯆꯥꯕ ꯉꯝꯗꯦꯕ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯏ ꯑꯁꯤꯅ ꯌꯥꯝ ꯁꯥꯗꯦ ꯅꯠꯇ꯭ꯔꯥ ꯑꯃꯗꯨꯅ ꯌꯥꯝ ꯁꯥꯕ ꯁ꯭ꯄꯥꯏꯁꯤꯗꯤꯅꯦ ꯌꯥꯝ ꯁꯥꯕ ꯑꯃ ꯇꯧꯋꯦ ꯑꯗꯣ ꯃꯍꯥꯎꯗꯣ ꯏꯍꯩ ꯍꯩꯅꯗꯦꯕ ꯑꯩꯉꯣꯟꯗ ꯑꯁꯤꯅ ꯆꯤꯁꯀꯤ ꯃꯅꯝ ꯅꯝꯃꯒ ꯌꯥꯝꯅ ꯃꯍꯥꯎ ꯌꯥꯝ ꯂꯩ ꯌꯥꯝ ꯍꯥꯎꯋꯦ ꯇꯔꯁꯤ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯣꯏꯅ ꯍꯥꯞꯄꯛꯑꯒꯦꯀꯣ ꯃꯌꯥꯝ ꯐ꯭ꯔꯥꯏ ꯔꯥꯏꯁꯁꯦ ꯁꯤꯗ ꯂꯩꯖꯔꯦ ꯑꯃ ꯉꯝꯗ꯭ꯔꯦꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯀꯥꯔꯕꯣꯅꯥꯔꯥꯁꯦ ꯍꯥꯟꯅ ꯆꯥꯔꯒꯦ ꯍꯥꯎꯋꯦ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯦ ꯈꯦꯠꯅꯗ꯭ꯔꯥ ꯁꯤꯒ ꯁ꯭ꯄꯥꯏꯁꯤꯗꯨ ꯆꯥꯕ ꯁꯥꯊꯤꯅ ꯉꯝꯗꯦ ꯃꯅꯝꯗꯣ ꯃꯥꯏ ꯍꯤꯡ ꯃꯅꯝ ꯇꯥꯏꯞꯇ ꯑꯃꯨꯛꯀ ꯅꯝꯕꯅꯤ ꯊꯨꯝꯁꯨ ꯅꯠꯇ꯭ꯔꯥ ꯊꯨꯝꯕꯅꯤꯅ ꯃꯥꯏ ꯃꯅꯝꯗꯣ ꯃꯍꯥꯎ ꯌꯥꯝ ꯑꯣꯏꯅꯗꯦꯕ ꯍꯦꯜꯂꯤ ꯑꯩꯈꯣꯏ ꯁꯤꯗ ꯀꯥꯔꯕꯣꯅꯥꯔꯥꯁꯦ ꯐꯪꯗꯦꯕꯀꯣ ꯑꯁꯥꯒꯤ ꯄꯣꯠ ꯅꯠꯇꯦ ꯀꯥꯔꯕꯣꯅꯥꯔꯥ ꯑꯗꯨꯅ ꯑꯩ ꯍꯟꯗꯛ ꯃꯤ ꯂꯣꯏ ꯆꯥ ꯂꯣꯏꯔꯒ ꯑꯩꯅ ꯂꯥꯁꯇ ꯃꯍꯥꯎꯁꯦ ꯈꯪꯖꯕꯒ ꯃꯥꯟꯅꯔꯦ ꯍꯩꯅꯕ꯭ꯔꯥ ꯅꯪ ꯍꯥꯎꯋꯦ ꯆꯤꯆꯦꯒ ꯑꯃꯨꯛ ꯅꯍꯥꯟ ꯆꯥꯃꯤꯟꯅꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯆꯦ ꯃꯣꯔꯣꯛ ꯁꯥꯏꯌꯦ ꯃꯥ ꯌꯥꯝ ꯆꯥ ꯉꯝꯗꯦꯕꯀꯣ ꯑꯩꯗꯤ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯁꯨ ꯌꯥꯝ ꯍꯥꯎꯃꯟꯗꯅ ꯁꯥꯗꯕꯅꯤꯍꯦ ꯌꯥꯝ ꯁꯥꯗꯦꯗ ꯑꯃꯗꯨꯅ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯨ ꯌꯥꯝ ꯁꯥꯕ ꯍꯦꯟꯕꯅꯦ ꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯐꯪꯕꯗꯨꯒ ꯃꯣꯏ ꯑꯦꯃꯦꯖꯣꯟꯗ ꯐꯪꯕꯗꯨꯒ ꯃꯥꯟꯅꯗꯦ ꯃꯥꯟꯅꯗ꯭ꯔꯣ ꯇꯦꯁ ꯁꯥꯊꯤꯅ ꯈꯦꯠꯅꯩ ꯑꯅꯤꯗꯣ ꯃꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯑꯝꯇꯪ ꯏꯝꯐꯥꯜ ꯆꯠꯄ ꯃꯤ ꯂꯩꯔꯗꯤ ꯊꯥꯔꯛꯁꯦ ꯑꯩꯈꯣꯏ ꯀꯥꯔꯕꯣꯅꯥꯔꯥ ꯍꯥꯟꯅ ꯆꯥꯏꯌꯦ ꯀꯥꯔꯕꯣꯅꯥꯔꯥ ꯆꯥꯔꯤꯗꯣ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯀꯥꯎꯈꯤꯅꯦꯅ ꯍꯥꯎꯃꯟꯈꯤꯗꯅ ꯍꯥꯎꯋꯦ ꯁꯤꯁꯨ ꯐ꯭ꯔꯥꯏ ꯔꯥꯏꯁꯇꯣ ꯇꯨꯝꯅꯤꯡꯉꯛꯑꯅꯤ ꯂꯣꯏꯔꯛꯄꯗ ꯅꯨꯡꯁꯥ ꯈꯨꯁꯥꯗꯤ ꯂꯩꯇ꯭ꯔꯦ ꯅꯨꯡꯁꯥ ꯁꯥꯕ ꯃꯔꯛꯁꯤꯗ ꯇꯧꯔꯤꯅꯤ ꯏꯕꯥꯅꯤꯅ
ꯃꯌꯥꯝꯗ ꯆꯥ ꯆꯥꯅ ꯁꯨꯝ ꯑꯩꯈꯣꯏꯅꯤꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯔ ꯈꯪꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯁꯨꯝ ꯋꯥꯔꯤ ꯇꯧꯖꯔꯛꯀꯦꯀꯣ ꯀꯔꯝ ꯀꯥꯟꯗꯩꯅꯣ ꯑꯩꯈꯣꯏ ꯈꯪꯅꯕꯗꯨꯕꯣ ꯀ꯭ꯂꯥꯁ ꯀꯌꯥꯗꯩꯅꯣ ꯑꯩ ꯀ꯭ꯂꯥꯁ 7 ꯑꯗꯨꯋꯥꯏ ꯃꯇꯝꯗ 7 ꯑꯣꯏꯔꯝꯒꯅꯤ ꯁꯥꯔꯚꯤꯁ ꯇꯨꯏꯁꯟꯗ ꯑꯩꯈꯣꯏꯅꯤꯁꯦ ꯁ꯭ꯀꯨꯜꯗꯤ ꯇꯣꯡꯉꯥꯜꯂꯦꯕꯀꯣ ꯑꯗꯨꯒ ꯐꯨꯂꯔꯇꯣꯜ ꯆꯤꯡꯌꯥ ꯂꯩꯀꯥꯏ ꯑꯗꯨꯒ ꯁꯥꯔꯚꯤꯁ ꯍꯣꯖꯤꯠ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯃꯦꯠꯁ ꯇ꯭ꯌꯨꯁꯟ ꯇꯝꯃꯤꯟꯅꯔꯝꯕꯅꯦꯕ ꯑꯩꯈꯣꯏꯅꯤꯁꯦ ꯑꯗꯨꯒꯩ ꯁꯨꯝ ꯏꯃꯥꯟꯅꯕꯤ ꯑꯩꯒ ꯁ꯭ꯀꯨꯜꯗ ꯄꯨꯟꯅ ꯇꯤꯟꯅꯈꯤꯕ ꯏꯃꯥꯟꯅꯕꯤꯒ ꯁꯨꯝ ꯆꯠꯃꯤꯟꯅꯕꯗ ꯃꯥꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯇꯤꯟꯅꯔꯤꯑꯕꯀꯣ ꯍꯥꯟꯅ ꯆꯦꯕꯦꯝꯊꯣꯏꯒꯤ ꯂꯩꯔꯛꯇ ꯇꯨꯏꯁꯟ ꯇꯧꯕ ꯆꯠꯂꯒ ꯁꯥꯏꯀꯜ ꯃꯊꯛꯇ ꯄꯨꯡꯗꯣꯟ ꯍꯦꯛꯄꯗꯣ ꯁꯥꯏꯀꯜꯒ ꯊꯧꯅꯔꯒ ꯑꯁ ꯌꯥꯝꯅ ꯍꯥꯟꯅꯩꯁꯦ ꯌꯥꯝ ꯍꯥꯟꯅꯩ ꯃꯇꯝꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯑꯦ ꯑꯁꯦꯡꯕ ꯑꯗꯨ ꯃꯇꯝꯗꯣ ꯅꯨꯡꯉꯥꯏꯕꯣ ꯍꯜꯂꯛꯑꯔꯣꯏ ꯑꯃꯨꯛ ꯑꯗꯨꯒꯤ ꯃꯦꯗꯥꯝꯒꯤ ꯄꯨꯡꯗꯣꯟꯗꯨꯒꯤ ꯀꯩ ꯑꯗꯩꯗꯤꯀꯣ ꯀ꯭ꯔꯤꯇꯤꯀꯥ ꯍꯥꯏꯅ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯥꯁꯨ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯩꯀꯣ ꯃꯥꯒꯤꯗꯃꯛꯇꯅꯤꯁꯦ ꯑꯗꯣ ꯃꯥꯗꯤ ꯃꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯐꯪꯅꯕꯁꯦ ꯌꯥꯝ ꯋꯥꯔꯦꯕꯀꯣ ꯑꯗꯨ ꯇꯨꯏꯁꯟ ꯇꯝ ꯆꯠꯄꯗ ꯁꯥꯔ ꯍꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯘꯤ ꯃꯣꯔꯣꯛ ꯃꯅꯝ ꯅꯨꯡꯁꯤꯕꯤꯗꯣ ꯌꯥꯝꯅ ꯃꯇꯨꯝ ꯄꯥꯜꯂꯦꯕꯀꯣ ꯑꯗꯨ ꯎꯕꯗꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯣꯔꯣꯛ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯃꯦꯗꯥꯝꯅ ꯊꯥꯕ ꯃꯣꯏꯅꯗꯤ ꯈꯪꯄꯣꯠꯇꯦꯕ ꯇꯥꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯎꯔ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅ ꯃꯣꯔꯣꯛꯇꯣ ꯆꯥꯅꯤꯡꯃꯟꯈꯤꯗꯅꯅꯦ ꯄꯨꯇꯣꯟ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯅꯦꯇꯣꯟ ꯇ꯭ꯌꯨꯁꯟꯒꯤ ꯃꯅꯥꯛꯇꯨꯒꯅꯦ ꯑꯩꯈꯣꯏ ꯅꯦꯇꯣꯟ ꯍꯣꯏ ꯌꯨꯝ ꯂꯩꯌꯦꯕꯀꯣ ꯃꯣꯏꯗꯒꯤ ꯄꯨꯟꯗꯣꯟꯁꯦ ꯍꯦꯛꯑꯒ ꯊꯨꯝ ꯃꯣꯔꯣꯛꯁꯤꯒ ꯅꯝꯃꯒꯀꯣ ꯘꯤ ꯃꯣꯔꯣꯛꯇꯣ ꯑꯩꯈꯣꯏꯅꯅꯦ ꯇꯨꯃꯤꯟꯅ ꯍꯦꯛꯑꯒꯀꯣ ꯕꯦꯟꯁ ꯑꯝꯗ ꯇꯨꯃꯤꯟꯅ ꯇ꯭ꯌꯨꯁꯟꯒꯤ ꯕ꯭ꯔꯦꯛꯇ ꯍꯦꯛꯑꯒ ꯆꯥꯔꯤꯅꯦ ꯃꯄꯤꯒꯁꯦ ꯖꯣꯔꯣ ꯇꯥꯗꯅ ꯃꯣꯔꯣꯛ ꯁꯥꯃꯟꯗꯅ ꯑꯗꯨꯏ ꯃꯇꯝꯗꯨꯒ ꯍꯣꯏ ꯐꯣꯟꯒ ꯄꯥꯏꯔꯛꯇꯦ ꯑꯃꯨꯛ ꯈꯪꯗꯕꯅꯤꯀꯣ ꯈꯪꯗꯦꯍꯦ ꯀ꯭ꯂꯥꯁ 10 ꯄꯥꯏꯔ ꯂꯣꯏꯔꯒꯅꯤ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯉꯛꯇ꯭ꯔꯥ ꯅꯨꯡꯉꯥꯏ ꯑꯗꯨ ꯃꯇꯝꯗ ꯆꯥꯁꯦ ꯂꯥꯛꯑꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟ ꯑꯃ ꯂꯩꯔꯦ ꯅꯪꯅ ꯅꯝꯅ ꯀꯧꯅ ꯂꯥꯛꯑꯣ ꯄꯥꯕꯨꯡꯅ ꯊꯤꯜꯍꯜꯂꯛꯄꯒꯗꯣ ꯅꯤꯡꯁꯤꯡꯉꯗꯤ ꯑꯗꯨ ꯃꯇꯝꯗꯣ ꯑꯁ ꯍꯥꯟꯅꯩ ꯃꯇꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯁꯤꯜꯚꯔ ꯖꯨꯕ꯭ꯂꯤꯔ ꯀꯩꯅꯣꯝ ꯑꯣꯏꯗꯥꯏꯅꯦ ꯁꯥꯔꯤꯒ ꯁꯦꯠꯂꯒ ꯑꯗꯨ ꯃꯇꯝꯗꯨꯒ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯂꯥꯛꯇ꯭ꯔꯦ ꯑꯗꯨ ꯃꯇꯝꯗꯣ ꯍꯥꯟꯅꯩꯗꯥꯏꯅ ꯊꯤ ꯅꯨꯡꯉꯥꯏꯈꯤꯗꯣ ꯃꯇꯝꯗꯣ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯂꯣꯏꯈꯤꯕꯁꯦ ꯑꯗꯨꯝ ꯌꯨꯝꯗꯩ ꯊꯣꯛꯄꯒꯤ ꯀꯩꯅꯣꯝ ꯂꯩꯇꯦꯕ ꯅꯠꯇ꯭ꯔꯥ ꯇꯟꯖꯥ ꯑꯃ ꯆꯪꯉꯝꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯑꯦ ꯍꯥꯟꯅ ꯍꯧꯖꯤꯛꯇꯤꯕꯨ ꯑꯗꯨꯝ ꯃꯇꯝꯅ ꯆꯠꯈꯤ ꯈꯪꯍꯧꯗ ꯀꯔꯤꯝꯅ ꯇꯧꯁꯜꯍꯧꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯇꯝꯁꯦ ꯑꯗꯨꯝ ꯑꯔꯦꯝꯕꯗ ꯆꯠꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯎꯅꯕꯩ ꯇꯟꯖꯥꯁꯨ ꯄꯥꯛ ꯐꯪꯗꯕ ꯑꯃꯅ ꯁꯪꯅꯗꯕ ꯃꯇꯝ ꯑꯩꯅ ꯑꯃꯨꯛ ꯁꯪꯕ ꯃꯥꯅ ꯑꯃꯨꯛ ꯁꯪꯕ ꯃꯇꯝ ꯇꯟꯖꯥ ꯏꯆꯥ ꯆꯥꯗꯕ ꯃꯇꯝ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯟꯗꯛꯇꯤ ꯑꯣꯏꯕ ꯈꯔꯕꯨ ꯈꯔ ꯇꯣꯏꯅ ꯎꯅꯔꯦ ꯌꯥꯝ ꯄꯨꯖꯥ ꯅꯛꯁꯤꯜꯂꯛꯄꯩꯅꯤ ꯄꯨꯖꯥ ꯃꯥꯁꯨ ꯉꯔꯥꯡ ꯂꯥꯛꯄꯅꯦꯕ ꯃꯌꯨꯝꯗ ꯊꯦꯡꯉꯦ ꯄꯨꯡ 9 ꯇꯥꯔꯦ ꯑꯗꯣ ꯉꯁꯤ ꯀꯣꯏꯊꯣꯔꯛꯑꯣ ꯍꯥꯏꯅ ꯑꯗꯩꯗꯤ ꯃꯥ ꯂꯥꯛꯄꯁꯦ ꯃꯥꯁꯨ ꯀꯥꯔꯕꯣꯅꯥꯔꯥ ꯄꯥꯝꯖꯕꯅꯤꯅ ꯑꯩꯅ ꯕ꯭ꯂꯣꯛꯇ ꯅꯝꯃꯁꯤ ꯍꯥꯏꯕ Fiona? Fia? Không biết sao sao. Tapina làm cái hay đâu mà sắm đó hay đâu. Mà sắm đó hay đâu biết. Haidage. Khôi heroine này, heroine. Fiaga mamagane koiba chatluiba to hajikta lae. Xe room Ko charge. se morok sai ko. Charge cái Mane mahi hoiti lo ya mapang tadi mana chawe ya dise. Han tapina. Se morok ni pain. Xe sao? Charge học mà. Mapang anta chaw ya de ba. Wa vitamin ja su ne mane kaim chak chaw ya de kai de no khang de ba. Mấy bố thức lô bán nhiều mà nhiều. Mình nhớ ra rồi bà mai. Thế hay đâu? Hai mẹ em rồi. Hai nhỉ có. Thắp có phải là hay mà tuần ta. Thế hay đâu thôi đấy. Cuốn ta. Mày nó hai. Hào bro. Bây giờ chẳng hay tập cái Học có xe. Muốn gắm sạch thì có mang cái này. Hindi hào mà đi qua. Sai gần đi dài.
ꯍꯥꯎꯕ꯭ꯔꯣ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯅꯤꯡꯁꯤꯡꯉꯒ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯃꯇꯝꯗꯨꯗꯤ ꯁꯥꯗꯤ ꯂꯥꯛꯑꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯝꯇ ꯑꯃ ꯆꯤꯟꯅꯕ ꯑꯃꯅ ꯁꯪꯅꯗꯕꯒꯤ ꯄꯨꯡꯅ ꯄꯤꯖꯧꯅꯤꯗ ꯆꯥ ꯍꯪꯕꯗꯁꯦ ꯄꯤꯊꯛꯎ ꯍꯥꯒꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯧꯅꯁꯤ ꯁꯨꯃꯥꯏꯅ ꯂꯧꯕꯅ ꯈꯤꯇꯪ ꯊꯛꯎ ꯃꯣꯔꯣꯛꯁꯨ ꯊꯦꯡꯉꯛꯀꯗ꯭ꯔꯥꯅ ꯄꯤꯖꯔꯤꯕ ꯑꯩꯅ ꯊꯛꯂꯁꯤꯔꯥ ꯃꯔꯛ ꯈꯔ ꯊꯛꯂꯁꯤꯔꯥ ꯂꯣꯏꯗꯣꯔꯦ ꯑꯩꯈꯣꯏ ꯀꯥꯔꯕꯣꯅꯥꯔꯥ ꯆꯥꯖꯔꯝꯃꯦ ꯂꯣꯏ ꯊꯛꯇꯣꯛꯑꯕꯣ ꯈꯥꯏꯕꯣꯛ ꯂꯩꯔꯝꯃꯤꯅꯦ ꯁꯤꯌꯥꯅ ꯂꯣꯏ ꯊꯛꯇꯣꯛꯈ꯭ꯔꯦ ꯍꯥꯎꯕ꯭ꯔꯣ ꯃꯍꯤꯒꯨꯝꯕ ꯄꯣꯠ ꯌꯥꯝ ꯄꯥꯝꯃꯦ ꯃꯥ ꯅꯍꯥꯟꯗꯩ ꯃꯄꯪ ꯑꯝꯇ ꯆꯥꯎ ꯌꯥꯗꯦ ꯒ꯭ꯂꯨꯀꯣꯁꯀꯨꯝꯕꯁꯦ ꯌꯥꯝ ꯄꯤꯊꯛꯑꯣ ꯃꯁꯥꯗꯣ ꯑꯩꯈꯣꯏꯒꯤ ꯐꯤꯒꯔ ꯑꯣꯏꯗꯣꯏꯅꯦ ꯃꯥꯁꯨ ꯂꯣꯏ ꯄꯥꯏꯌꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯑꯗꯣ ꯀarbonara ꯍꯥꯏꯇꯥꯔꯦ ꯈꯜꯂꯦ ꯑꯌꯥ ꯃꯤꯒꯤꯔꯣꯁꯦ ꯌꯥꯝ ꯄꯤꯁꯜꯂꯛꯏꯕ ꯉꯥꯏꯈꯣ ꯊꯝꯃꯣ ꯇꯨ ꯍꯌꯦꯡ ꯋꯥꯏꯕ ꯍꯥꯏꯔꯛꯑꯣ ꯁꯦ ꯌꯥꯝ ꯃꯇꯦꯛꯇꯪ ꯌꯥꯝ ꯊꯛ ꯌꯥꯗꯦꯀꯣ ꯏꯪꯕꯨꯗꯤ ꯏꯪꯗꯃꯤꯗ ꯌꯥꯝ ꯁꯥꯔꯦ ꯏꯪꯗ꯭ꯔꯦ ꯌꯥꯝꯅ ꯑꯩ ꯀꯥꯔꯕꯣꯅꯥꯔꯥ ꯂꯥꯁ ꯄꯥꯔꯠꯇ ꯑꯃꯨꯛ ꯁꯥꯡꯉꯦ ꯑꯁ ꯍꯥ ꯇꯥꯔꯦ ꯉꯥꯡꯁꯦ ꯈꯤꯇꯪ ꯊꯛꯎ ꯍꯧꯕ꯭ꯔꯥ ꯔꯤꯅꯥ ꯍꯥꯎꯋꯤ ꯍꯥꯏꯌꯣ ꯍꯥꯎꯋꯤ ꯃꯍꯤ ꯃꯅꯥꯏ ꯄꯥꯝꯖꯕꯅꯤ ꯉꯥꯛꯅꯤ ꯉꯥꯛꯇ ꯆꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯣꯔꯣꯛ ꯌꯥꯎꯕꯅꯤ ꯃꯆꯨꯗꯣ ꯃꯣꯔꯣꯛ ꯌꯥꯎꯕꯅꯤ ꯆꯥꯎꯅꯦ ꯑꯣꯛꯑꯕꯣ ꯅꯪ ꯍꯥꯎꯕ꯭ꯔꯥ ꯆꯥꯎ ꯍꯥꯎꯕ꯭ꯔꯥꯅꯦ ꯍꯥꯎꯕ꯭ꯔꯥꯅꯦ ꯍꯥꯎꯋꯤ ꯍꯥꯎꯏ ꯆꯥꯔꯦ ꯍꯧꯖꯤꯛ ꯈꯔ ꯆꯥꯔꯦ ꯉꯁꯥꯏꯗꯩ ꯄꯝꯈꯤꯌꯥ ꯌꯥꯗꯕꯅꯤꯅꯦ ꯅꯤꯕꯦꯗꯥꯅ ꯍꯧꯖꯤꯛ ꯆꯥꯔꯦ ꯄꯨꯛ ꯊꯜꯂꯦ ꯍꯥꯏ ꯊꯝꯃꯣ ꯆꯥꯃꯤꯟꯅꯁꯤ ꯃꯩ ꯃꯆꯨ ꯃꯣꯔꯣꯛꯅꯤ ꯃꯣꯔꯣꯛ ꯅꯪ ꯆꯥꯕ ꯌꯥꯗꯦ ꯏꯕꯦꯝꯃ ꯅꯪ ꯑꯥꯗ ꯂꯦꯁ ꯂꯩꯗꯨꯗꯤ ꯆꯤꯆꯦ ꯅꯤꯕꯦꯗꯤꯇꯥꯅ ꯄꯨꯔꯛꯄꯗꯣ ꯏꯃꯥ ꯂꯩꯇꯦ ꯑꯩꯗꯤ ꯑꯥꯗ ꯂꯩ ꯕꯕꯣꯛ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯂꯥꯛꯑꯗꯤ ꯑꯝꯇ ꯂꯧꯍꯜꯂꯛꯇꯥꯔꯦ ꯀꯥꯔꯕꯣꯅꯥꯔꯥꯁꯦ ꯑꯗꯨꯒ ꯑꯝꯇꯪꯒ ꯇꯧꯅꯕ ꯐꯖꯅ ꯃꯣꯔꯣꯛ ꯆꯥꯅꯤ ꯌꯥꯎꯗ꯭ꯔꯕꯣ ꯃꯍꯤꯗꯣ ꯌꯥꯝ ꯊꯛ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯍꯦꯟꯖꯟꯈ꯭ꯔꯦ ꯃꯆꯨ ꯇꯥꯅꯤ ꯑꯌꯥ ꯄꯥꯏꯅꯣ ꯆꯣꯡꯉꯦ ꯅꯪ ꯄꯥꯏꯔꯣ ꯑꯣ ꯅꯪ ꯄꯥꯏꯌꯨ ꯍꯥꯏꯕ ꯑꯣ ꯅꯤꯅꯦꯒꯤꯔꯣ ꯁꯦ ꯍꯩꯌꯣ ꯍꯥꯏꯕ ꯉꯥꯏꯈꯣ ꯑꯅꯧꯕ ꯍꯥꯞꯀꯦꯀꯣ ꯄꯥ ꯍꯩꯔꯛꯇꯣꯔꯦ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏ ꯂꯣꯏꯔꯦ ꯑꯣꯏꯃꯥ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ